ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝꯕ ꯃꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯤꯛꯇꯛ ꯇꯧꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯁꯨꯕ ꯃꯪꯒꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯑꯉꯧꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯪꯒꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯎꯃꯪꯗ ꯆꯠꯂꯒ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯌꯥꯜꯂꯒ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯜꯂꯛꯂꯤꯕ ꯎꯖꯥꯎꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯖꯔꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯨꯛ ꯁꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯧꯕꯤꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯨꯔꯒ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯏꯪ ꯇꯞꯄ ꯃꯇꯧ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯈꯪ ꯀꯌꯥ ꯂꯥꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯤꯗ ꯅꯨꯡꯁꯤ ꯐꯣꯡꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯌꯥꯔꯝꯗꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯇꯕꯁꯤꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯣꯡꯃꯇ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯍꯦꯛ ꯍꯦꯛ ꯄꯨꯔꯒ ꯌꯣꯜꯍꯜꯂꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯄꯤꯖꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯕ ꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯃꯪꯒꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯇꯥꯏꯌꯦ ꯕꯥꯕꯥ, ꯀꯩ ꯍꯥꯏꯒꯦ?" ꯁꯅꯥꯇꯣꯝꯕꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯥꯕꯥ, ꯆꯠꯂꯗꯣꯏꯔꯣ?" ꯃꯪꯒꯤꯁꯨ ꯇꯞꯅ, "ꯍꯣꯏꯅꯦ ꯏꯄꯥꯅꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯪꯅꯦ ꯅꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯣꯔꯦꯟꯗꯤ ꯏꯄꯥꯁꯨꯅꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯈꯜꯂꯤ." ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯔꯣ ꯕꯥꯕꯥ? ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯑꯗꯨꯗꯤ꯫ ꯑꯩꯅꯦ ꯏꯇꯣꯝꯇ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂ ꯐꯥꯎꯕꯅꯦ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯏꯄꯥ ꯆꯠꯂꯦꯀꯣ." ꯃꯪꯒꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯎꯃꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯉꯧꯕꯤꯁꯨ ꯃꯥꯒꯤ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯏꯃꯥ ꯉꯥ ꯂꯩꯔꯛꯀꯦ꯫ ꯏꯆꯥꯅ ꯊꯣꯡꯕ ꯉꯥꯗꯣ ꯆꯥꯅꯤꯡꯉꯤ, ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ." "ꯍꯣꯏ ꯏꯃꯥ, ꯂꯩꯔꯛꯑꯣ꯫ ꯄꯥꯕꯁꯨꯅꯦ ꯍꯣꯔꯦꯟꯗꯤꯅꯦ ꯉꯟꯅ ꯍꯜꯂꯛꯀꯦꯅ ꯍꯥꯏꯔꯝꯕꯅꯦ." ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯑꯉꯧꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯤꯡꯈꯣꯜꯗ ꯆꯠꯂꯒ ꯃꯥꯅ ꯊꯥꯖꯔꯤꯕ ꯍꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯅ ꯊꯥꯖꯕ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯒ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯃꯃꯥ ꯑꯉꯧꯕꯤꯅ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯐꯖꯅ ꯁꯦꯝꯕꯤꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯦ, ꯀꯔꯤ ꯍꯥꯏꯒꯦ?" ꯅꯨꯄꯤ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯅꯥꯇꯣꯝꯕꯤ, ꯂꯥꯛꯑꯣ, ꯀꯩꯊꯦꯜ ꯆꯠꯁꯤ꯫ ꯏꯅꯦꯅꯦ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯏꯅꯦ꯫ ꯏꯕꯨꯡꯉꯣ ꯃꯪꯒꯤꯗꯤ ꯎꯃꯪ ꯆꯠꯈ꯭ꯔꯕꯣ?" "ꯍꯣꯏ ꯏꯅꯦ, ꯄꯥꯕꯗꯤ ꯑꯌꯨꯛ ꯉꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯏꯌꯦ꯫ ꯅꯃꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤꯅꯦ ꯃꯀꯣꯛꯇꯣ ꯉꯥꯎꯋꯦ ꯍꯥꯏꯗꯅꯅꯦ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯍꯤꯞꯂꯒꯅꯦ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅꯅꯦ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯁꯦꯟꯅꯔꯒ꯫ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦꯍꯦ, ꯍꯪꯗꯅ ꯂꯩꯔꯅꯣ꯫ ꯅꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ." "ꯀꯩꯅꯣ, ꯑꯩꯈꯣꯏ ꯃꯥꯕꯣ?" ꯁꯅꯥꯇꯣꯝꯕꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯅꯨꯄꯤ ꯑꯗꯨ ꯇꯧꯔꯒ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯆꯥ ꯂꯥꯛꯑꯦ꯫ ꯁꯦ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯏꯃꯥ, ꯌꯨꯝꯗ ꯆꯠꯂꯁꯤꯁꯦ, ꯑꯗꯨꯒꯅꯦ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ." ꯑꯉꯧꯕꯤ ꯌꯥꯝꯅ ꯇꯞꯅ, "ꯏꯃꯥꯅꯦ
ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏꯅꯦꯍꯦ ꯆꯠꯂꯁꯤ ꯏꯃꯥꯅꯦ ꯏꯁꯤꯡ ꯈꯤꯇ ꯍꯥꯟꯅ ꯊꯛꯀꯦ ꯑꯗꯨꯒꯅꯦ ꯇꯞꯅ ꯇꯧꯔꯒꯅꯦ ꯏꯃꯥ ꯏꯆꯥ ꯆꯪꯂꯁꯤ ꯅꯪꯅꯦ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥ ꯑꯉꯧꯕꯤꯕꯨ ꯇꯞꯅ ꯇꯧꯔꯒ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯦ ꯃꯍꯥꯛꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯂꯣꯏꯔꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯏꯗꯣꯝꯆꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤꯅꯦ ꯏꯗꯣꯝꯆꯥ ꯅꯪꯒꯤ ꯄꯣꯠꯁꯤꯡꯁꯦ ꯄꯥꯏꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯅꯃꯥꯁꯦ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯑꯣ ꯏꯗꯣꯝꯆꯥꯒꯅꯦ ꯄꯨꯜꯂ ꯆꯠꯂꯁꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯇꯧꯔꯒ ꯃꯃꯥ ꯑꯉꯧꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯃꯃꯥꯕꯨ ꯐꯖꯅ ꯍꯤꯞꯍꯜꯂꯒ ꯄꯣꯊꯥꯍꯜꯂꯦ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯄꯥꯕꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯏꯃꯥ ꯄꯥꯕꯗꯤ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤꯌꯦ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯉꯧꯕꯒꯤ ꯃꯁꯥꯗꯤ ꯐꯒꯠꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯪꯒꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯟ ꯂꯩꯕ ꯑꯗꯨꯗ ꯎꯃꯪꯗ ꯇꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯉꯧꯕꯤꯕꯨ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯂꯝꯗꯦ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯪꯒꯤꯁꯨ ꯑꯉꯧꯕꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯀꯞꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯅꯪ ꯅꯥꯕ ꯐꯔꯣ ꯏꯃꯥ ꯅꯪꯅ ꯅꯥꯗꯅ ꯂꯩꯕꯁꯦ ꯅꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯆꯥ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯕꯨ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯀꯞꯂꯤ ꯁꯣꯝꯗꯁꯨ ꯃꯪꯒꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯤ ꯃꯪꯒꯤ ꯇꯞꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯧꯕꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯀꯣ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯨꯡꯗ ꯑꯗꯨꯒ ꯃꯪꯒꯤꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯉꯁꯤ ꯀꯅꯥ ꯀꯅꯥꯒꯤ ꯊꯋꯥꯏ ꯂꯧꯒꯗꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯌꯥꯝꯗꯦꯅꯦꯍꯦ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝꯁꯦ ꯂꯩꯔꯤ ꯑꯉꯧꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯟꯅ ꯑꯩꯅ ꯂꯧꯒꯗꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯃꯇꯝꯁꯤ ꯄꯨꯡꯃꯨꯛꯇꯤ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯕꯨꯅꯦ ꯀꯣꯏꯔꯨꯒꯦ ꯊꯋꯥꯏ ꯂꯛꯄ ꯂꯥꯏ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯤ ꯈꯔ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯑꯉꯧꯕꯤꯗꯣ ꯅꯍꯥꯟ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯇꯧꯈꯤꯕꯗꯣ ꯃꯁꯥꯗꯣ ꯐꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯦꯍꯦ ꯑꯃꯅꯁꯨ ꯑꯃꯨꯛ ꯍꯣꯏꯅꯦꯍꯦ ꯑꯩꯁꯨꯅꯦ ꯏꯅꯦ ꯁꯪꯕꯤꯅ ꯍꯥꯏꯕꯗꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯕꯅꯦ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅꯅꯦ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯗꯅ ꯂꯩ ꯍꯥꯏ ꯑꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯅ ꯏꯆꯦ ꯑꯉꯧꯕꯤꯗꯣ ꯌꯥꯝ ꯐꯕꯅꯦ ꯅꯣꯡꯃꯗꯁꯨꯅꯦ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕꯅꯦ ꯏꯆꯦꯗꯣ ꯑꯃꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯂꯩꯕꯗꯨꯁꯨꯅꯦ ꯃꯁꯛꯇꯤ ꯐꯖꯕꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧꯕ ꯑꯣꯏꯅꯤꯡꯉꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯦ 3 ꯂꯩꯕꯁꯤꯗꯅꯦ ꯑꯐꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯨꯔꯥꯟꯕ ꯀꯇꯟ ꯉꯥꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯑꯩꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕꯗꯣ ꯉꯝꯗꯅ ꯂꯩꯔꯕꯅꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯖꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯅꯦ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯦ ꯃꯥꯅꯅꯦ
ꯇꯧꯊꯣꯔꯛꯄꯁꯤꯡ ꯑꯁꯤ ꯂꯣꯏ ꯐꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ, ꯃꯣꯏꯅ ꯑꯉꯧꯕꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯂꯧꯒꯗꯕ ꯅꯨꯄꯤꯗꯨ ꯑꯣꯏꯗꯣꯏꯔꯣ? ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯁꯤꯅ ꯀꯌꯥꯝ ꯐꯖꯖꯥꯠꯅꯣ? ꯑꯝꯇꯕꯨ ꯌꯦꯡꯉꯨꯒꯦ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯪꯒꯤꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯔꯥ, ꯑꯩ ꯉꯁꯤ ꯑꯌꯨꯛꯁꯦ ꯉꯁꯤꯒꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ, ꯑꯗꯨꯅ ꯆꯥꯛ ꯈꯤꯇ ꯆꯥꯕ ꯌꯥꯒꯗ꯭ꯔꯣ? ꯃꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯅ ꯇꯞꯅ, ꯈꯨꯔꯥ, ꯑꯩ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯦ, ꯑꯩ ꯉꯁꯤꯒꯤꯅꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯌꯦ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯈꯨꯔꯥ꯫ ꯃꯪꯒꯤꯅ ꯇꯞꯅ, ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯃꯪꯒꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯌꯦꯡꯂꯒ ꯁꯅꯥꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ, ꯁꯅꯥꯇꯣꯝꯕꯤ, ꯁꯅꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯄꯥꯟꯁꯨ ꯊꯣꯛꯂꯛꯎꯅꯦꯍꯦ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯄꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯥꯕꯥ, ꯀꯩ ꯍꯥꯏꯒꯦ? ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁ, ꯁꯤꯗꯤ ꯐꯖꯩꯅꯦꯍꯦ, ꯅꯨꯡꯁꯤꯅꯦꯍꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩ? ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯪꯒꯤꯁꯨ ꯊꯣꯛꯂꯛꯂꯤꯕ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯆꯥꯛꯂꯨꯛ ꯑꯃ ꯐꯖꯅ ꯁꯦꯝꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯤꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯑꯣꯜꯂꯛꯂꯦ꯫ ꯃꯪꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯪꯒꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅꯤꯅꯦ, ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯍꯥꯏꯔꯤꯗꯣ꯫ ꯃꯪꯒꯤ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯕꯨ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯍꯥꯏꯕ? ꯍꯣꯏꯅꯦ ꯃꯪꯒꯤ, ꯅꯪꯕꯣ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯏꯕꯅꯦ꯫ ꯃꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯕꯤꯈꯤꯅꯨ, ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯈꯤꯅꯨ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯅ, ꯐꯔꯦ, ꯑꯩꯅꯦ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯄꯨꯔꯔꯣꯏꯒꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯅꯪ ꯌꯥꯕ ꯇꯥꯕꯅꯤ꯫ ꯀꯔꯤ ꯋꯥ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯑꯩꯅ ꯄꯨꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯃꯇꯝ ꯄꯤꯒꯦ, ꯈꯜꯂꯨ, ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ? ꯑꯩꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅꯦ ꯑꯊꯦꯡꯕꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯪꯒꯤ ꯐꯝ ꯑꯗꯨꯃꯛꯇꯗ ꯑꯉꯥꯎꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤꯗꯤ ꯃꯄꯥꯟꯗꯒꯤ ꯏꯁꯤꯡ ꯂꯧꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯪꯒꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯄꯦꯟꯅ ꯇꯧꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥ ꯃꯪꯒꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯎꯇꯤ ꯑꯗꯨ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤꯁꯨ ꯃꯍꯥꯛꯅ ꯆꯥꯕ ꯌꯥꯅꯕ ꯀꯥꯡꯁꯣꯏ ꯑꯃ ꯐꯖꯅ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯄꯤꯖꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯐꯖꯅ ꯄꯤꯖ ꯄꯤꯊꯛꯂꯝꯂꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯇꯨꯃꯤꯟꯅ ꯃꯄꯥꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯑꯁꯨꯝꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯥꯕꯥ, ꯏꯃꯥ, ꯅꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯅ ꯅꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯅꯆꯥ ꯆꯠꯂꯒꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯋꯥꯁꯦ ꯍꯥꯏꯔꯒ
thawai lawba lai adubu kauraklami thawai lawba lai adusu Sanatombina kauriba adu taraduna lakli mahak Sanatombina kabliba adu ubada thamoida chaina phawbugumna taurami mahak Sanatombibu yenglaga wakhalda asumna khalaklami aina tauriba sibu churibra lanjadrabi magi punsibu aina igi nuksiba siktagidamakta lawgadorubra aigi nuksiba snehen kibana aina mabu lawba tarabra asamda ngayak tumina leinara matungda thawai lawba lai aduna Sanatomgi thawai adu puduna magi leifam damna chatkre somdana kamdauri angawbigi masadu ikang kangaudana yamna nungailaklami mahak masadu nungairakpadagidi phamungda heptuna leirambadagi hogalakli aduga magi machabusu asamda koraklami ibema Sanatombi nangbu karayda laige imugi thabak loidribo launi he nangbo imagi hakchangse khanghaudana yamna nungairakle imana ba phare Sanatombi angabi wasi hairaga ngayak amuk tumina leplaga Sanatombi chaklakpra haina ngaiduna leirami adubu changmalak trabaltuda mahak amuk hana kauraklami Sanatombi nangbu kari taurige imada kaurise nangbu tadabro lao hairaga chungchang chalakti wani angabi wasi hairaga kaadudai tholai aduga chakhum lomda hana changlaga machana pibu thirei adubu chakhum da leiramdabajuda ambu mapana tholai angaubi mapalomda tholakpajudadi mahaki machana pigi thawai yaudraba hakchangna sumangda tan leiramba adu urakli mahak yamna pakhatna asumna lawraklami Sanatombi icha kaidore wasi hairaga Sanatombi ki manakta kanna chensilai aduga Sanatombi hakchang adu nomlaga kaurami mangisu angaubina Sanatombi bu kauriba adu laukhiba adu taraduna thoraklami adubu taramliba matawadu ubada mahaksu machabu kauduna kanna chensilakle mangi amadi angaubi makhoi ani changdana Sanatombi bu hanjin kaurabasu kanadre Sanatombi di amukhana hogalakije adumak tumina mir usindana laikre Sanatombi su somda thawai lawba lai du ki manakta leirabasu mapa mama ani changduna mabu kauraga kabliba adu loina urami mahaksu mapa amma ani bu yenglaga pene kapcheri thawai lawba lai adu Sanatombi na kabliba adu yengba ngamlamde mahak tapna Sanatombi gi manakta changsilaga asum nailaklami Sanatombi kapna aise oizaba thiba haibudu oradra aina tauriba se yamna lalabra ai nangbu nusibi helman kibana wakalase khantaba ngamaude nangbu hek urubadagidi nangbu ege nakta pudna chatningki ada nanggu puba yanaba thaurangbada aina nangbu nangi pabak imaga kaina hale Sanatombi adum kaplaga tari ma kari sukomlakte thawai lawba lai du amuk asana makha taraklami ai nangina tawase yengba ngamtre nangna kapasi uraga aigi thamoida haifam khangdaba chaina ama phawe aduna nang kaflanu aina nangbu amuk hana hinganbade hingamlaroi aduna ai upaya ma haike lao ege chasi nanga pabak imagi manakta Sanatombi tapna kari karamba upaino asamna thawai lawba lai aduna Sanatombi bu amukhana mangi amadi angobi ki manakta purakle aduga Sanatombi ki thawai adasu makhoi ani ki mitmangda uhalami makhoi ani di machai haksang yaudraba thawai aduna khanghaudana makhoi ki mitmangda leblakpa aduda yamna ngaklami amasung yamna haraurami angaubi de chansinduna Sanatombi ki thawai da koina ba hotnarami adubu mahakna Sanatombi ki thawai da sokena tawbada bakhot aduna lamno matamdadi haksang yaudabanina ngamlamde nungsina humlakpagumna khoyum homdoklami angaubi di torium matawaduda angaubi gumna machabu kauraga hauna homna kablakle
इमागी सनातोंबी करीनो ngasi nangni imagi mitmangda uhalabasing asiba imada sina gyan taba ngamdine he thawai lawba laidu ngaiak tumina angopina kapliba do inglabadagidi tapna asumna makoi singda hailaklami ai soikre aina sanatombi munusi beheman kibana wakal khajikta phawa khanda hojre masina maram oiraga nakoi pumbada aina chawraba irala malang sinjare aduna ai hojikte na tawribase lale khangzare nakoi ai budi amukta ngakpiyo ai yamna lale wa si hairaga maha mangi amadi angaubi makoi anida khoiram lami aduga amukhana asumna makada na hairaklami adubu ai amukhana sanatombi budi hengan bangam leroi aduna ai upaya ma hairage mase nakoina ngakla chalo thawai lawba laidugi wahaida mangi amadi angaubi makhoi ani puna taha tahana asumna laklami kari upaino thawai lawba laiduna tapna sanatombi thawai yaudaba hakchang ase nakhoi na phajana mage phamungda mana tumna lebagi mongda thamo aduga mage phamungi nakanda nuti phajaba laikhal ahumdagi tadana katkadabani aduga amu podon amadi ek numidang khaktana noina tumak thandana legadabani podon aduna mana lakadariba lambijuda yalaga thamlibani karigumba podon ado mutkiba tarabadi sanatomina mukaina malem asida khondarak bangamloi masi khangna nakoina cheksina hanagadabani mangi amade angaubi puna hoi ai ho ichage damakta soidina honagi asum na matam khara hokre numit asina mangi angaubi amade sanatombi makhoi hum wana ngaidan lakliba numit ado sanatombi ngasidi papa ma amadi makhoi aniga puna leina phanglani khanbada yamna harawrami thawai lawwa laidu sanatombi ge manakta laklaga asam na haidaklami lao chalasi nangi baba image manakta sanatombi harawna hoi chalasi ado nangna taibangda amukhana khondakiba matamda taibang jinjakti nang chaba yadeko kariguma nangna charabadi maduda layam singna sauduna pirakpa cheraktagi nang aina kanba ngamlai masi khangna nangna chatkadabani ko sanatombi tapna hoi ai kawruye lao aduri chase asumna thawai lawba lai aduna tawraga sanatombi pa amukhaina taibang malemda purakle sanatombi ki thawai adu amukhaina magi hakchangda changkhe sanatombi tapna amit adu pangthuraklami mangi amadi angobi makhoi ani sanatombi na amit adu tapna pangthurakpa jada yamna harawna magi manakta phamlaga yenglaga leirami sanatombi mapa mama makhoi ani bu amukhana uzaba phangbadada yamna harawrami asam sanatombi mangi amade angaubi ga tawraga yamna harawna leiminarami angaubi makhoi ahum pun lerembadagidi imunglomda tapna changkhraga sanatombi na yamna pamjaba keradu phajada tekwat amada haplaga putoraklami aduga asam na haidaklami ibema se imana ngasidine ijala kani haidanane nanga pamjaba kierdo ngasai na hodla thamlabani se ima inbidaki sanatombi mamana putorakiba keradu ubada ngasai thawai lawba lakpa laiduna hairakiba singadu thausadana asam na haidaklami aya ima sidi yam hauniye ai chada basu yamna kuire as kadai ilo janing bani yadreba angaubi harawna ho se asumna sanatombi na mamana ilakliba keradu yamna hauna charami adubu mama ngaubidi thawai lawwa laidu yuwadu karisu khangjaba nate aduna mahakti machana hauna keradu chaba juda yama thawai tana nokli mahangna keradu hekcha khibaga lerembi mari punna khangudana yamna sauna sanatombi ki manakta laklami aduga asumna haidaklami sanatombi khonjelatuda tapni yengkhalaklami sanatombi lairimi maridu ubada yamna pakhatkre
ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯥꯎꯅ ꯑꯁꯨꯝ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯂꯩꯌꯥꯝꯃꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯝꯂꯛꯂꯕ ꯑꯁꯤꯕ ꯃꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇꯅ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯌꯥꯝꯃꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯅꯪꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯤꯕ? ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯖꯕꯗꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯥ? ꯁꯅꯥꯇꯣꯝꯕꯤ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯖꯔꯨꯕꯅ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯅꯥꯇꯣꯝꯕꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯤꯃꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯍꯥꯏꯕꯁꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯅꯤꯅ ꯅꯪ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯕꯨ ꯑꯗꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯂꯥꯛꯂꯒ ꯄꯨꯈꯤꯕ ꯑꯗꯨꯗꯗꯤ ꯃꯪꯒꯤ ꯑꯃꯗꯤ ꯑꯉꯧꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯍꯧꯔꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯃꯪꯒꯤ ꯑꯃꯗꯤ ꯑꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯃꯊꯧ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯌꯥꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯕ ꯊꯧꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯄꯤꯔꯝꯂꯒꯅꯤ꯫ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨꯗꯒꯤ ꯃꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯉꯝꯗ꯭ꯔꯤ ꯆꯩꯔꯥꯛ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ꯫ ꯃꯪꯒꯤ ꯑꯃꯗꯤ ꯑꯉꯧꯕꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯧꯕꯤꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕꯅꯦ꯫ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏꯅꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯆꯥꯕꯨ ꯅꯪꯅ ꯈꯥꯏꯅꯍꯟꯕꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯂꯧꯁꯤꯜꯂꯣ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯑꯩꯈꯣꯏꯕꯨꯁꯨ ꯂꯧꯁꯤꯜꯂꯣ꯫ ꯑꯉꯧꯕꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯄꯦꯗꯅ ꯀꯞꯂꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯈꯨꯝꯕ ꯇꯧꯗꯅ ꯐꯝꯕꯗꯒꯤ ꯂꯥꯛꯂꯤ꯫ ꯃꯪꯒꯤ ꯑꯃꯗꯤ ꯑꯉꯧꯕꯤꯗꯤ ꯑꯗꯨꯝ ꯁꯅꯥꯇꯣꯝꯕꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯔꯦꯝꯕꯤ ꯃꯔꯤꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯅꯦ ꯌꯨꯝ ꯑꯁꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯁꯤꯡꯁꯤꯡ ꯑꯁꯦ ꯐꯖꯅ ꯊꯥꯗꯣꯛꯀꯗꯕ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗ ꯂꯁꯤꯡ ꯄꯥꯜꯂꯛꯂꯀꯥꯟꯗꯅꯦ ꯂꯁꯤꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛꯆꯤꯜꯂꯒꯅꯦ ꯅꯪꯅꯦ ꯂꯪ ꯅꯥꯏꯒꯗꯕ꯫ ꯑꯗꯨꯒꯅꯦ ꯂꯪꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯑꯁꯤꯗ ꯎꯔꯤꯕ ꯀꯣꯟ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯏꯟꯅꯕ ꯐꯤ ꯁꯥꯒꯗꯕꯅꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯐꯤꯁꯤꯡ ꯑꯗꯣ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯒꯗꯕ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯋꯥꯅ ꯁꯥꯔꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯪ ꯑꯃꯨꯛ ꯑꯣꯟꯈꯤꯅꯤ꯫ ꯅꯪꯅ ꯐꯤꯁꯤꯡ ꯑꯗꯣ ꯅꯣꯡꯃꯗ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯗ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯝ ꯑꯗꯨ ꯊꯝꯃꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯇꯣꯝꯇ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯒ ꯂꯁꯤꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯁꯤꯡ ꯄꯥꯝꯕꯤꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯂꯁꯤꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯜꯂꯤꯕ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯪ ꯑꯣꯏꯅ ꯂꯣꯏꯅ ꯅꯥꯏꯔꯝꯃꯤ꯫ ꯅꯥꯏꯔꯤꯕ ꯂꯪꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯀꯣꯟ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯏꯟꯅꯕ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯐꯅ ꯀꯟꯅ ꯅꯣꯡꯃꯗ ꯐꯤꯁꯤꯡ ꯑꯗꯨ ꯁꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯦꯛꯇ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯅ ꯑꯗꯨꯝ ꯍꯥꯜꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯐꯝꯕꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫
ꯃꯍꯥꯛ ꯑꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯅꯥꯇꯣꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯇꯧꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯁꯤꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤꯉꯩꯗ ꯅꯝꯗꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯁꯤꯅ ꯂꯧꯕꯤꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯥꯖꯤꯟꯗꯅ ꯊꯝꯕꯤꯔꯦ꯫ ꯑꯃꯅꯁꯨ, ꯍꯣꯏ ꯑꯗꯣ ꯃꯥꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯑꯅꯤ ꯊꯣꯛꯂꯛꯀꯅꯤ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡꯒꯤ ꯀꯣꯅꯨꯡꯗ ꯃꯩꯖꯥꯎ ꯑꯃ ꯑꯗꯨꯝ ꯆꯥꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯩꯗꯨꯗꯒꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯧꯔꯛꯑꯒ ꯃꯥꯒꯤ ꯀꯣꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯊꯥꯜꯂꯕꯗꯤ ꯐꯤꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗ ꯂꯣꯏꯅ ꯁꯥꯕ ꯉꯝꯒꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯩꯗ ꯂꯧꯔꯨꯅꯤ? ꯃꯥꯅ ꯃꯩꯗꯨ ꯂꯧꯔꯨꯔꯦ ꯍꯥꯏꯔꯒꯅ ꯐꯤꯁꯤꯡꯁꯦ ꯁꯥꯕ ꯂꯣꯏꯔꯗꯤ ꯀꯝꯗꯧꯕ? ꯃꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯍꯪ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯍꯥꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯆꯠꯈꯤꯕ ꯇꯥꯕ, ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯕ ꯇꯥꯕ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯅ ꯆꯠꯅꯤꯡꯂꯤꯕ ꯃꯐꯝꯗꯨꯗꯅꯦ ꯌꯧꯅꯕ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯂꯒ ꯐꯠꯇꯕ ꯂꯥꯏꯁꯤꯡꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨꯗꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯀꯤꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯒ ꯃꯩ ꯑꯗꯨ ꯄꯨꯔꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯤꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯗ ꯐꯤꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯁꯥꯕ ꯍꯧꯔꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯇꯅ ꯁꯥꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯤꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯍꯥꯛ ꯐꯤꯁꯤꯡ ꯑꯗꯨꯅ ꯁꯥꯕ ꯂꯣꯏꯔꯛꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯁꯨ ꯁꯅꯥꯇꯣꯝꯕꯤꯅ ꯍꯔꯥꯎꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯅꯥꯇꯣꯝꯕꯤꯕꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤꯗꯣ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯌꯥꯔꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯥꯟꯅ ꯅꯪꯒꯤ ꯄꯥꯕ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯅꯤ, ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯤꯜꯂꯒꯦ꯫ ꯁꯣꯝꯗꯁꯨ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯐꯔꯦ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯁꯨ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯅꯥꯒꯤꯅꯣ ꯈꯟꯗꯨꯅ ꯑꯥꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯅꯣꯛꯃꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ꯫ ꯑꯩꯅꯦ ꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯂꯩꯖꯒꯦ, ꯌꯥꯕ꯭ꯔꯥ? ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯍꯔꯥꯎꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯄꯥ ꯃꯪꯒꯤ ꯑꯃꯗꯤ ꯃꯃꯥ ꯑꯉꯧꯕꯤꯒꯁꯨ ꯁꯅꯥꯇꯣꯝꯕꯤꯅ ꯇꯥꯏꯕꯪꯗꯗꯤ ꯆꯠꯄ ꯌꯥꯗꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯤ꯫